Ngasi Imphal East Khundrakpam ACG Manung Channa Leiba Lamboi Khul Community Hall da Nongmagioiba Hawai Mangal Hawai Tharak Thabagi program ama Pangthokhre. Ngasigi thauram adu Department of Agriculture Diocesan Social Service Society DSSS amasung tongan ba FIG group ahumgi members singa punna sinduna pangthokhibani. Ngasigi training program adu da Department of Agriculture gi Sri KH Nimai Chal Singha Nodal Officer Millet Awoyo Lunglen Service Provider DSSS AB Elangbam Yelho FPC Chairman na Maru Oiba Miyoi Sing Oina Saruk Yaki Ngasigi Nongmagi training program aduda akhang ahai singna matau karamna Hawai Mangal thagani karamna chathok hengat hangani haibagi matangda yamna kupna ngasigi laumi singda takpiki amasung ngasigi Nongmagi Oiba Hawai Mangal thabagi training adu loiraba matungda laumi singda Hawai Chara Thakhraba matungda Hawai da taganba laina tina singi tinhat hidak singsu yenthokhi ngasi je ekhoina yellow APC gi makhal leiba FIG gi farmers je punjalaga koigi lambui khun reima community honda training program pangthok je hairiba training program je mapungoina koigi Hawai Thaba filti Hawai thagadaba farmers da kamaina karamba technology sijanaraga karamba mongda Hawai tharagati magi pothok hena phagani aduga magi tarakadaba laina tina oi taragaju madu kamaina ngantokani aduga magi pothok hena puthoga aikogi farmer jingi income je kamaina hena akoi double income langani hen income langani haibigi matangda yellow APC ga aikogi DSS service provider ga punna punjalaga akoigi sigi program asing asije lamu khunda pangthok chabani adaga mapungoina masida akoigi training jida ngasigi resource person oina mapungoina Hawai Thabagi training pibire je akoigi agri gi department gi akoigi oja nimai chand maji project officer ni MOBCD gi aduga nodal millet ki hariba akogi ngasigi ojajina mapungai ngasi pangthoiba akogi Hawai Thabagi training asida mana training ase akogi FPC gi farmer jingjida mana training pibani masi akoi matam sangnadagi akoina semaga thamba akogi plan project ki makhada matungina ngasi je pangthok chabani Imphal East ta aduga maigai somda aikoigi production ji yam phajana leiba ngamdaba tawraga ju mahi cha chaba ngamdaba maramdi karigino haikanda aikoi Imphal East aikoigi problem habu aikoigi ishingi problem ji yamna lei irrigation phajade adana aikoi production da yamna problem oi koina season akoigi monsoon gi season khakta da face tawraga tawbanina monsoon season je fail oiba kanda aikoi production leite aduna aikoi hojiki chakalaba technology gi matam jida aikoi farmer jingjida FPC gi farmer jingjida every farmer mana moigi production puthokpa kanda karamba technology adapt tawragadi karamba technology use tawragadi akoigi field da thariba production je kamaina hena product laina puthokpa ngamgadagi haiba matang jida ngasi pangthok chaba program